Kuki su Homeland tanba yaroi, Naga su Homeland tanba yaroi, Aikoi amatane punna leminasi haina hanagi Minister NBD na phongdokre. Kuki militants singna India government mai houre. Kuki Liberation Army led kolonna thadrok serol amada handak to UKNA amadi Assam Rifles sanigi marokta khutho na khiba thodokta UKNA marisi khibaga loinana numit aduda Ministry of Defense Government of India ki maikai thodo adugi matangda warol kya palladuna serol ama tholakhiba aduda UKNA singbu terrorist haina mention tawduna palakhiba adu akanamo ongda yaningda phongdokre loina UKNA di sunatagi Indian Constitution ki makhada separate administration tanjaba khaktani haina phongdokre UKNA gi asiba haksang mari hojik phawba lawdri haidi Nahan ayu angan bada Churchandpur district ki Hengle police station dagi kilometer kulom da maklab na leiba Khanpi khulda leramba United Kuki National Army UKNA gi Kadar Singa 37 Assam Rifles ka khutong na bada laikhidaba larhalop asege Kadar mari ki haksak ngarang numidang wairam phawba makoi gi imung manung gi miyoi singna loksin da bada gi Churchandpur district hospital gi mirel sangda laide haide amarom da laikhidraba Kadar mari asege aroiba mathomangam pangthopa loidri phawba dalhalop asina Churchandpur district ta total shutdown gi khongjang Sangsilakibana district asigi mafam khara da mahusagi miyam gi punsida akai bu thokan khre amarom da nahan gi thodokta lalhalop asigi Kadar mari hatkiba bu tongan bu Kuki phuruk ki maike degi yaning da phongdorakle nakala marom da hoje update toropada UKNA ki asiba haksang sing phomna na ba JCB na lebak taw khaiba gi video social media sunga thaganarakle CC Pudagi Kusu Kulai Kiamaru Pagat Kray, Pagalaba Kulai Singadudi 7.62 mm SLR rifle, Ama AK-56 rifle, Ama M4 MM4 MK2 rifle with UB ZL, Ama SLR magazine Madi, AK-56 magazine Ahom, M4 A1 magazine Ani, Country-made AK magazine Ama SLR round Maudraga Matoi, AK-56 round Samaga Yankai Matoi, Lethot Ama Amasung, Lethot grenade Nipani Haidi. Juntalan mi kibadagi miyoi lising tarani thoiro moyum thadokuna sena khre umangda lotna khre haidi Myanmar gi juntalan mi singna Makwe region gi Park Township ta sangsalakpadagi mafam aduda leiba khunjal lising tarani thoirom anakpada leiba umang singda thawai hingnanaba lotna khre haina juntalanga ki mayokta leiba Park Township People's Administration gi Humanitarian Department na phongdora khre masing yamlaba juntalan mi singna Park Township ta leiba khungang kya gi yum sing mai thadokhibaga loinana makhoi gi maral mathum kya su huran ki haina Humanitarian Department asina report torakle Myanmar junta gi Directorate of Defense Industry gi Lanmi Songa Romna Makwe region gi Park Township ta ngarang kalam ahum thoktuna Myanmar Lanmi ga khusamna duna chatminariba PU40 militia members singa loinana township adu ta changsilaki bani hade Myanmar junta Lanmi gi thawong sing adu kibadagi township adu gi khungang da leiba yum lising ahum henbagi miyoi lising taragani thoi henbana manak nakpoda leiba umang singda refugee oya changjapam lauduna wana khangle hade township adu da leiba miyoi singna phongdorok warol amada township adu gi nongpok thangbada leiba anto tongsu village da leiba yumsing Myanmar junta Lanmi na ngarang mai na tumna thadokre hade Park Township People's Administration gi warol amada township adu gi kha thangba awang thangba amasung nongsup thangba saruk sing khudum chansenabagi damak junta Lanmi na operation sathaba hawkre hade November tha phawba asigi manungda lengak sembagi wafam laitrabadi speaker asi leader oina khallaga lengak semnanaba governor da claim tawrgani haina MLA Rameswar na phongdokre Government employees singna property tax thidoknaba mahut loisangna khangankre Manipur lenga ki mahut loisangi Principal Secretary RK Dinesh na thokiba notification amada Government employee punamakta assessment year 2025-26 ki property tax sing pithoknaba khangankre haide tax sing ase mahut loisangna piriba aroiba numit sing ase phawgi manung da pigadabani haiduna notification asigi matungina municipality urban local body ULB singi employee singi na charliba tha sigi kontra phawgi manungda makhoi gi property tax sing pigadabani hari adu notification asibu thokleba Manipur Housing and Urban Development mahut loisangi employee singi na charliba sahi asigi December kontra thoi phawgi manungda pibaga loinana atopa government gi department singi employee singi na mathang sahi 2026 ki January 31 phawgi manungda assessment year 2025-26 ki property tax sing pithogadabani hari loinana notification asi status gi municipal area singi manungda property tax khongatpagi thabak mai pakna pangthoknabagi damak state lengakna piba power singi matungina thokpani hari employee singi demand tasen usinadaba
PR लेगाकना खंगप्रेक खंगदब खोंजंगसेंग चंगसलकदौरे हाइदि Manipur लेगाकी मखादा लेरिबा तोंगान तोंगान लोइसंगसिंगी एम्प्लॉयीसिंग अमसुंग लेगा असगी मखादा मथौ पांगथोकलमदगी पोथारबा पेंशनरसिंगी दमक लेगाकी माइकैदगी पिथोफम थोकपा DADR गी सेनफम पिथोकपिनबा यावना हाना चननबा ऑल पेंशन स्कीम चनाहनबा यावना लोइसंगसिंगदा लेरिबा अहांगबा पोस्टिंग मेंशनबियो हाइबनसिंगबा डिमांडसिंग तौरदुना खोंजंग चंगसलखिबा मणिपुर गवर्नमेंट सर्विसेस फेडरेशन हेना अकनबा खोंजंग चंगसलकदौरे हिरामसगी मतंगदा मरुआइबा अमसुंग मकोक थोंगबा थौपुबा amana phongdorokpada Federation gi maikaidagi Manipur gi employees sing amasung pensioners sing gi damak yenglubada talakliba demand sing thabak to onthoktona pithokpina ba aiba shareholder sing ba pisinduna kyarak hana haijakiba laikhre adubu lainga ki maikaidagi Federation gi wafam sing adu thabak to onthoraktabadagi taksinbo ina mamang thagi kunga taretagi kunthra phawba Federation asigi miyeng makhada state government gi employees sing na masagi mathok pangthokpada black bats chetpagi khongjang numit mari ni chumna chathakre masagi mathangda November Maridana employees in the Nomugi oina pen down strike su sanction kre adumoinamak ngarang numidang waram pawb the lenga kamari naba authority amatagi maikaidagi Federation asin taliba demand sungi matangda karigumo wafam amata phongdorok palaitre maramasina laknuba thang janatraga nomajin numita Federation asigi thaupuba singi mifama ma pangthoknaba sem sare mifamasina kupna khanaraba matungda tanduna laknuba demand sing ase soidana phangnaba kari karamba akanba khongjang sanction gadage habdu laptop lagani hari Mahana Makatana Hai, Manipur Langaki Maikaidagi employee amasung pensioner singi DADR da Hana Fanglamba Chang dagi Sada Home Hengalaklaga, Mamang Tagi Amadagi Lakatun Pirkani Habigi order Amatora Kre, Langaki order Sigimatung the employees sing amasung pensioner singi DA amasung DR da Sada Ahungi Sang the Hengal Halatuna, Piraklaba Power the employees sing amasung pensioner singna, Pangadori position Natangi DA amasung DR ki Sangasi Sada 42 Kaktani, Adubu Central Government ki Makada Labor employees sing amasung pensioners sing gidi housing DADR gi chang asi sada 58 phanglabane manamasina Manipur lenga ki makhada leriba employees sing amasung pensioners sing gi su central government gi employee amasung pensioners sing na phangliba chang asi yauna phanghanbiu haibani demand asibok Manipur lenga ki employees sing amasung pensioners sing gi oiba maram chaba demand sing ne hairi kumbi dagi wangu taba lambi sembi dabagi khongjang kansilakle Kumbi Assembly Constituency ki khwaidagi maru oiba lambi sing kumbi dagi wangu ithai wapok pichatna rimba lambi sing koilas thabiyu haiba demand tawraduna nahandagi kumbi wangu lambi thingbagi sangsilakiba khongjang ngarangdagi hena kansinbaga loinana kumbi gi akoibagi mafam senba thungna mafam kiyada lambi thingbagi khongjang makhasa thakre Kumbi gi akoibada leiba mahailoi singi mahairoi kiya phawba class yaudana lambi thingba sida sarok yaduna sangsin khiba ban nasina maram oirega lambi da passenger service tawba amadi lanai gari amata chena khide kumbi kaithel kana khidre mapung oiba kumbi lamlong da chathakhiba garangi lambi thingba adu kumbi laisandong amade kumbi thingel lekai da su mi kya thoptuna lambi meaida tayar mai thaba amadi uwa kya phajinduna lambi thingba du mapung phana sangsin khre lambi thingba du da saruk yakhibi moirang them indu kobi nupi amana hai ban tawba lambi thingba sina sokhaliba se misam yam dani khange adubu tangai fadana wabuna pankhai leraktraba khangbo ngamlaktabadagi ban natana upai leitabadagi khongjang ase sangsin bare ngasi phawbo mari lena ba thodang loba ngamba mi amata laktre handaki khongjang asidi chinda ngalnaba seda inaduna yasinabagi wafam leiroi koilas thaduna thabak haudriba phawba khongjang hankhiroi karigumba ngasi phawbagi manungda miyamna pamliba asi thabak oina pangthokpa haudrabade lambi asi chatnadaba miyam sel khainaduna yadriba lambi asi JCB sijinaduna tawkhainaba miyamgi warep laure haike ngarang lambi thingbadu da saruk yakiba mahiroi nupi masa anina makhoina school lakpa amade hanba matamda lambi asina piriba awaba kaya Paudamnaduna hai lambi asi kumbi esugi oina khwaidagi maruaiba lambi amane lambi asida college ama school sing police station amade SDC officer sing bakia chanariba lambi amane mahiroi ama oina youth ama oina lebaki issue kya da saruk yaba tangai fade haba wakhalonda masing yamlaba mahiroi sing ai khosu khongjang asida saruk yabane miyamgi kholau tadri phawba pandam phangdri phawba khongjang asida leptana saruk yakhigani haina phongdokhe Naga Women Union ki mihut singna governor ga unakre
Naga Women Union Manipur ge President Priscilla Thiaumaina lusingba Union ge atai mihut hongolena garang Manipur ge Governor Ajay Kumar Bala ga Imphal ge Rasbaban do unakre hairi Union adugi maikai de nupi singi yaifa thorang amasung sermit loan fagat hananaba development package lehanaba memorandum ama pisin ke Naga Women Union Manipur na haujik nupi singi thak wang hanaba masagi sentok lehanaba amasung socio economic amadi development ge paikhaliba thabak se Governor de khangan ke state asida leiriba marginalized nupi singi yaifa thorang sing hena mapangal kankhat hananaba amasung pakthok chawthok hanaba honabada institutional support mathau tai hanasu Governor da thamki aire